ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯍꯨꯝꯐꯨꯇꯔꯥ ꯅꯤꯄꯥꯜ ꯁꯨꯕ ꯏꯟꯗꯤꯌꯥ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯅꯤꯈꯛꯀꯤꯅꯤ CM इंडिया हुंपुतरा निपाल सूब इंडिपेंडेंस डे निखा तंब नुमित मणिपुरदसु चीफ मिनिस्टर नोंथोंबम बिरेना इंडिया की मचु अहुम की फिराल चिंखतुना स्टेट की थाकत पांथोखरे लमदम मसीदा महिरोलदगी लेमिनरगलब कांगलोप फुरुप कुंथरा मरीना अमतो ओइना पुनसिन्नदुना मणिपुर थुगाइना बहोनरगलिबा सिंह थेंगनना बहोना मिनसी हाइना चीफ मिनिस्टर नोंथोंबम बिरेना मियामदा अपील तौरगली अहानबा मणिपुर राइफल्स की पेरेड ग्राउंड ngarang पांथोकिबा इंडिया की हुंपुतरा निपाल सूबा निखा तंब नुमित की थौरम अदुदा चीफ मिनिस्टर बिरेना पेरेड रिव्यू तौरबा मतुंग इंडिया की मचु अहुम की फिराल चिंखतुना कंटिजेंट सिंह मार्च पास्ट सिंह सेलूट ओखी मरी सूबा IRB की CO RK सकलेमना पेरेड कमांडर ओइदुना चटखिबा मार्च पास्ट अदुदा सिक्योरिटी फोर्स की कंटिजेंट 15 स्कूल सिंह की कंटिजेंट 3 सरुक याखी लेंगाक असिगी मिनिस्टर सिंह MLA सिंह सिक्योरिटी एडवाइजर DGP सिविल अमदी पुलिस की मकोक थोंबा ऑफिशियल सिंगना सरुक यादुना पांथोकिबा थौरम अदुदा चीफ मिनिस्टर नोंथोंबा बिरेना हुंबुतरा निपाल सूबा निखा तंबगी याफा पाउजेल पीरेदुना हाई इंडिया की हुंबुतरा निपाल सूबा निंगतम नुमित न लाकपदा मणिपुर मियामदा याफा पाउजेल पीरी नुमित असिना लाकपदा इंडिया की निंगतम इहोगदा सरुक याखिबा अथौबा सिंगी मफमदा इकाई खुमनबसु उतली कथोपा अमदी मरैबाक निंगबगी वाखलोनगा लोइनना लेबाक असिगी मियामदा निंगतंबा हलकनबा ब्रिटिश की मायोक्ता लेपकिबनी इंडिया की निंगतम नुमित असी लेबाक सिनबा थुंगना पांथोकनरी लेबाक असिबु चावखटपा मंजिल थाबा लेबाक अमा ओहेनबा मिपुम खुदिंगमकी थौदांग चावी थौरम असी इंडिया की मियाम की थोइदोक हेंदोकपा पुवारी कल्चर अमदी मसक थोकना माइपाखिबा कया अदु उथोकली थौरम असी विकसित भारत हाइबदी डेवलप इंडिया हाइबा वाखलोन अदुदा युमफम ओइदुना मंजिल थाबा लेबाक अमा ओइनबगी पांदमदा पांथोकपनी तुंगी मिरोल सिंगीदमक कथोखिबा अखोइगी अथौबा अथौबिसिंग अदुगी मफमदा इकाई खुमनबा असी अदुमक मथौ ताई इंडियाना निंखा तंबा चही चामा सुरकपा कुमजा लिसिंग अनि मरफुगा ngapigani nifu taret phawbada chawkhatpa lebak ama ohenaba pandamda yumpham oiduna biksit bharat ki maru oiba pandam ama oina lakadoriba chahi kun phawbagi manungda india ki missing billion ama point humphumanga ki economy asi trillion dollar 30 yauna chawkhatnahna miyeng thamli humbudra nepal suba ningkha tamba numitka mari leinana अजित का अमृत महासभ हाइना मिंथोनुना हौकिबा हर घर तिरंगा कैंपेन की मखादा युमथोंग खुदिंगदा इंडिया की मचु अहुम की फिराल चिंखत की नरेंद्र मोदी न लुचिंगबा लेंगाक असिना लेबाक असिगी मियाम दा अकी अखंग नंगहनबा थेंखांग कया थबक कया पाखटपगा लोइनाना लॉ एंड ऑर्डर फगटनबा खोंथांग कया पाखटली लेंगाक असिना क्राइम हंथनबा अमदी पंदुना लेरिबा केसिंग अथुबा मतमदा इन्वेस्टिगेशन तौदुना अचुंबा वायल फंगनबगी पांदमदा खोंथांग कया लौखटली अदुगी मनुंग चन्ना लेबाक असिगी पुवारीदा लेहौरगदबा अनौबा क्रिमिनल लॉ अहुम चन्नबा हौख्रे हाइबा वाफमसु फोंदोखि थौरम असिगी मनुंग चन्ना इम्फाल ईस्ट डिस्ट्रिक्ट की एडमिनिस्ट्रेशन नसु सिंधुना DC कॉम्प्लेक्स पोरोमपातसु पांथोखरे थौरम अदुदा इम्फाल ईस्ट डिस्ट्रिक्ट की DC खुमनथेम दाइना SP इम्फाल ईस्ट के मेघचंद्र जिला परिषद एडमिनिस्ट्रेटिव कमिटी की चेयरपर्सन P दिसंबर यावना मियोय कयाना थौरम अदुदा सरुक याखी इंडिपेंडेंस डे की वारोल पीरदुना DC खुमनथेम दाइनाना हाई ब्रिटिश की मखुतगी इंडियाना निंखा तमलखिबा चही हुंपुतरा निपाल सुख्रे कुमजा लिसिंग अनि निफुगा तरेट फावबदा इंडिया असि हिरम खुदिंगमक्ता चाखोटपा लेबाक अमा ओइनबगी पांदमदा गवर्नमेंट ऑफ इंडिया ना अकनबा मोंगदा होनरी ngasi numit asina India की फ्रीडम फाइटर सिंगदा constitutional ओइबा मोंग अमदी revolutionary ओइबा मोंगदा इंडिया की निंखा तमनबा होनखिबसिंग अदु निंगसिंगहली हाइकी थौरम असी बिष्णुपुर डिस्ट्रिक्ट की एडमिनिस्ट्रेशन ना सिंधुना लेबाक असिगी इंडिपेंडेंस डे थौरम बिष्णुपुर दा लेबा मिनी सेक्रेटेरिएट पांथोखरे थौरम अदुदा बिष्णुपुर डिस्ट्रिक्ट की DC लौरेंबम विक्रमना इंडिया की मचु अहुम की फिराल चिंखतुना हौदोखी थौरम अदुगा मरी लेनाना कंटिजेंट 13 ना सरुक यादुना पांथोखिबा मार्च पास्ट अदुगी पेरेड कमांडर बिष्णुपुर डिस्ट्रिक्ट पुलिस कमांडो की DSP पोचंगबम छंजोइना ओइखी थौरम अदुगी सरुक अमा ओइना तोंगान तोंगानबा डिपार्टमेंट तगी खंगतलबा मथोंग मसक खंगना थबक तौबा स्टाफ कयादा कमिडिशन
सर्टिफिकेट पीदुना पुकनिंग थगतखि थौबाल डिस्ट्रिक्ट तसु थौबाल डिस्ट्रिक्ट एडमिनिस्ट्रेशन सिंदुना लेबाक असिगी हुम्पुद्रा निपाल सुबा इंडिपेंडेंस डे की थौरम डिस्ट्रिक्ट असिगी मिनी सेक्रेटेरिएट कम्प्लेक्स ता पांथोखरे ngarang pangthokkiba independence day gi thorum aduda district asigi dc ahantham subhasna india gi machu ahum gi phiral chingkhat ki thobal district police ki sdpo thingbaijam kamaljit na parade commander oiduna chatkiba march past contingent singi salute dc na okhi hairi makha tarakpa pauda okram chuthekta leiba yumjau ani maina tumna chakre okram chuthekta leiba yumjau ani ngasi ayuk pung 3:35 tarakpa aduwaida khanghodana mai horuktuna tumna chakre thogdok asigi matangda police tagi phangba pawgi matung innadi okram chuthek kitna panungdagi ningombam london sahi 95 apokpa leikidraba ningombam nilo kouba miyoi amagi yumdagi khanghodana mai adu horakibani hairi mai aduna wairaktuna thangnana leiba en mixangi yumgi saruk kharasu mai aduda chaki laibak thiba thogdok adu charakna lupa lakh 15 dagi 30 phawgi oigadaba polam chairam sing amang ata thokre hairi makha tarakpa atopa paw amada kokta yotpi ahum thajilamle paralysis tawduna hogat kamkhatpa ngamdana leiriba miyoi ama masak khangdaba singna makokta yotpi ahum yasinduna thamlamle tabada tujungningai oiba thogdok asi ngarang ayuk pung 10 khara helakpa aduwaida chorachanpur tuinom village da thokibani hairi sokloba miyoi adugi maming Mr. Lanthungom Gange apokpa BD Gangte kawi hairi hojik Chorachanpur district hospital gi ICU da laikanari hairi thogdok asigi matangda CC Pur gi PS na case ama lokhatkre su hairi makha tarakpa pawda thabak matam sangdokpada nauna interview tawba yaroi NIT Manipur da leiriba contract teaching staff amadi non teaching staff singi thabak matam sangdokpada nauna interview tawba yaroi haina ngasi contract teaching staff amadi non teaching staff singna khongjang changsinliba staff singi maiki dagi phongdorakpada NIT Manipur da sahi Nepal dagi 12 phawba thabak tawraklaba oja sing matam gi performance yenglaga contract ki matam sangdoktuna lakli haukiba jun amada nauna lakliba director na contract oja singi matam sangdokpada nauna interview tawgani haibadu hana chatnaramdaba thong ama chathanaba sinba haurakle matam sangna oja oiduna awa ana puraklaba oja singbu kudakta lauthoknabagi thong lepiyu haiduna khongjang asi changsinbani haiki makha tarakpa pawda national wide oina Dr. Singh pung 12 service withdrawal tawgadori Kolkata da leiba Arjikar Medical College and Hospital gi seminar hall da trainee Dr. Nupi amabu rep tawraba matung hatoklaga thamlambabu yaningdaba phongdokpa oina August 13 ayuk pung 3 tagi August 19 ayuk pung 3 phawba pung 13 national wide oina Dr. Singh gi service withdrawal tawragani hairi khongjang asigi saruk ama oina OPD thong hangloi haina Indian Medical Association HKU gi national President amadi Honorary Secretary General na kuyek piduna thadorokpa cherol amana phongdorakli makha tarakpa pawda Patriotic Day August 16 2023 khongaw nakibasing Cheirak pire pambaina luchingba UNLF August 16 2023 Patriotic Day da rock concert siluba miyoi amadi music band singbo atopa loop singna amuk hanna kokotpa amadi Cheirak pibana singba amata tawbiganu Patriotic Day August 16 2023 khongaw nakibasing Cheirak pire haina pambaina luchingba United National Liberation Front UNLF ki media coordinator Charairongba Thokchomna cherol amana khangalakli cherol asina makhata na hai Manipur gi Puwari da August 16 haibasi yamna maru oiba numit ni 1980 ngakui gani 1994 gi numit asida Manipur gi mapari Koireng Yuvraj Elias Tikendrajit Thangal General Pukhrambam Kajau Niranjan Subedar amadi Chirai Thangal mangabu Phaidabungda numidang wairam pung 3:30 taba matamda British na makhoi mathaka lan tawi haibagi maralda sidriba phawa ngakta thauri yanduna hatki numit asi UNLF na 1994 dagi hauduna Manipur gi Puwari da yamna maru oiba numit ama oina ningsingduna Patriotic Day haina haudoktuna ngasi phawba mitki piga iroinana ngamjaba hikat lekat tamduna thorom ama oina pangthoktuna lakli asigumba numit asida handak August 16 Patriotic Day numita All Manipur Football Association amphana Khuman Lampaki football top ground da leiba
isai oiba music concern ama pangthoki concern aduda numit asiga karigumba hiram amatada mari leinadaba mawongda normal music concern ama oina pangthoki yamna phajadaba ikai ningai oiba mawongda chathakiba phibam aduna sengnaba numit asibu pungmang manghanki masigi damakta thorom asibu sin langkiba amphagi thaupuba sing music band innocent ice band laipung band pebet band good and dog band amadi co-sponsor oiriba Mami TV gi mathakta UNLF na athingba khara thamle hairi music band na innocent IJS band amadi laipung band da tha taruki athingba August 12 lisingani kunmari tarahumdoi February lisingani kunmanga pebet band amadi good and dog band anina ka hena arangba tawkhibagi damak makhoigi mathakta chahi ama August 12 lisingani kunmanga August lisingani kunmanga gi oina athingba thamle isai sakpagi athingba thamlingai manung asida benching asina isai nongmai tawba practice tawba rehearsal tawbadi athingba amata leiroi co sponsor oiriba Mami TV gi news program natana entertainment program pumba tha taruki oina August 12 lisingani kunmari dagi February ahum lisingani kunmanga phawba athingba thamle concert asibu sinlangliba amadi khumal lampakta leiriba amphagi football Top ground da asigumba thorom pangthokpagi ayaba pikiba amphagi matangdana hauzik thawpuriba official sing haktengnana chenhaba sing resign tawduna anoba official sing elect tawgadabani hariba athingba sing asi thugaiduna chatlabadi ka henba cherak pigani hairi pamaina luchingba UNLF na makhoina langjakhiba maralgi matung ina cherak piraba miyoi sing amadi music band sing asi atopa lupsingna amuk hanna kokhatpa natraga cherak pibana singba amata tawbiganu party na kupna yengsilaba matungda makhoigi cherak sing asi lebak miyamgi damak yengduna pibani haina cherol asina makha tarakli makha tarakpa pauda nupigi ikai khumnaba manghanbagi thabakta chenaba miyoi amata lengak asina lemna tharoi PM Modi Lebak asidasu ngarang India gi humputra nipal suba maning makha tambagi numit thoram pangthoki New Delhi gi Red Fort ta pangthokpa thoram amada Prime Minister Narendra Modi na India gi machu ahumgi phiral chingkhatuna pahanki Indian Navy Indian Air Force amadi Indian Army ahumgi Guard of Honor oki Red Fort ta Independence Day ga mari lenana miyam da wangangladuna Narendra Modi na haikibadi Nupi angang singda chathaba crime sing maru oina nupi gi ikai khumnaba manghanbagi thabak tawbada chenaba miyoi amata mahaki lengak asina lemna tharoi haina phongdokhibaga loinana nupi da ahenba power pibagi matangda palladuna Narendra Modi na hai thabak tawriba nupi singna angang unabagi suti lobagi matam chayol 12 dagi chayol 15 da sangdokle ana layegi lamda hena khumang choksinaba pandamda lakadoriba chahi 5 asi lebak asida leiriba Medical College singda medical tambagi seat masing lising humbudra manga hengatlagani haujik chahi 10 asida seat masing lak amarom hengatkre seat lising humbudra manga amaga amuk nauna hengatkadoriba asina India macha kaya mapal gi lebak singda medical tamnaba honabada awaba kaya mayoknariba asi selthumgi kaya mapalda chatliba asi thangba ngamnaba khongthang asi lokatpani haina PM Modi na haiki PM Modi na makhata na haikibada yumlonaba lebak Bangladesh ta thokliba thodok asibu India na lumna lobuga loinana athubu matamda hanagi pibamda hanjilakani haibagi thajaba lei mafam maduda leiriba India machasing maru oina Hindu amadi atopa kanglupgi miyoi singi saphanabagi damak India da leiriba miyoi karor chamaga nifuna makhoigi damak khalli haiki makha tarakpa pauda NIT lamfelgi contractual staff singi maraibak tamba ngamdaba phibamda leire Authority na semningba mawongda rule and regulation sing khudaki oina pangsemda semana contractual staff singi maraibak tamba ngamdabagi phibamda leire hiramasiga mari leinana ngasi NIT lamphel park ki campus ta Socialist Student Union Manipur gi thongmi singa NIT Manipur Contractual Non Faculty Employee Welfare Association gi non faculty staff yankhai ga nipal amadi contractual faculty kunthra ga loinana khongjang changsinkhre loinana non teaching faculty staff yankhai ga nipal amadi teaching faculty kunthra ngasidi nauna lakliba director na extension tawba matamda nauna interview tawgani hairibasi yaba ngamloi haina phongdokre khongjang aduda saruk yakiba non faculty employee welfare association gi general secretary and Opendro na phongdokibada
Contractual staffsing asi tha taruk khudingi extension tawduna lakpada karigumba makal amatagi interview tawkhiba laite handak extension tawgadaba matam nauna interview tawgani hariba si yaba ngamloi haiki mahangna makata na hai NIT Manipur haudorakpada Nauringaida selection committee na ningthijana contract basis ta recruit tawduna sahi tara hena institute asida thabak tawraklaba non teaching faculty staff yankhai ga Nepal amadi teaching faculty kunthra ngasidi nauna lakliba director na extension tawba matamda nauna interview tawgani hariba asi maraibak phaba kharana recruitment asi khalhoraga matam sangna thabak tawraklaba atai staff sing asina laibak thiba kanglupta chanbagi phibamda laklagani haiki Maka tarpa atopa pau amada driver ama barak turial da lupkhibadagi thiba khangdana leire ngarang National Highway 37 Imphal Jiribam lambi da cheliba Tata driver ama irujagani haiduna lambi gi nakal da leiba barak turial da kumthakraga lupkhibadagi thiba khangdana leire hairi pauche asina phangba paugi matung inadi thokdok asi ngarang numit yungba pung 12 rom taba matamda thokibani isingda lupkhibadagi thiba khangdana leiriba mioi adugi maming Bijoy Kawi Nepali ni mahak oil tanker truck registration number AS25BC 5299 thokduna Jiribamdagi Imphal tamna escort ki matung inaduna lakhibani baraki mafam aduwaida lambi yadabadagi ngahak panduna leiki hairi lambi da panduna leirigai matamda Bijoy hariba driver asina gari dagi kumthaduna lambi gi nakalda hoba u amagi marumda phak thaduna pothaduna leiki masigi matungda mahang irujage haiduna turel lomda kumthakraga isingi iyai yorakpada law khonglakpadagi manak nakpada leiba driver kharana turel tamna chensin khibada turel yodringaida isingi ichelna puthakibadagi thiba khangdana hojik phawba leiri hairi makhatana hojiksu mafam adugi khunja singa driver singa loinana thiba humbagi thabak chathari adubu hojik phawba mahaki hakchang phangba ngamdri hairi makha tarakpa pauda kotuna legislation macha ama demand tawkhre Committee on Tribal Unity Kotu Kangpokpi District ki Sadar Hills ta India gi Humputara Nepal suba Independence Day gi thorom pangthoktuna Indian Constitution gi Article 239A gi matung inna legislation macha ama demand tawkhre thorom aduda kotu gi chairman Thanglen Kipgen na thamkiba wafamda pangthokleba Independence Day asigi phatraba matam sangna miyot minai gi Laingak asidagi ningkha tamba phanglagani michang mikhai naiba luchingbagi mafamdagi ning tamba phanglagani haiki India laingaki makhada Constitution of India gi Article 239A na piba apikpa legislation leiba territory ama sembagi ayaba pibiduna phurup asigi tungi mirolgi damak ngakchanaba thabak paikhat pifam thokle haina su phongdokhi Makha tarakpa pauda Kuki narco terrorism gi lanfam asibu sendong tanfam ohennaba kana gumana sinbiganu LKVBF Lamlai Kendra Village Volunteer Force LKVBF kanagumba miyoi amagi nadraga political party amataga mari leinaba lup nate Manipur da pak sanna lisingani kulumdoi dagi hauraga maitai gi mathakta Kuki narco terrorist singna landarakpagi saruk ama oina lamlai gi khul kayadasu Sahi adumaki me kunipal da landaraki pibam asigi aruba tangkak adu khangbiraga Manipur gi oina leiriba kokomina pundongbam khulda mifam ama sinbiraga lup asi semkibani LKVBF na hek saphongbadagi hauraga ngasi pawba maikei asi ngak chenduna lakli narco terrorism gi lanfam asibu sendong tanfam ohennaba kana gumana sinbiganu haina LKVBF ki commander in chief Y Rosanna press da thadorpa cherol amana hairi cherol asina hai loop asi kanagumba mi amatagi michangda su leite aduga political party amataga su mari leinade loop asina kendragi mihut singna kawraklagadi mihut ki manakta chattuna afafata amadi thabak thoram kaya gi matangda su wari tanaminei loinana tongan mafam singda amadi miyoi singda su mateng pangbina ba haijaduna lakli laibak thibadi kanagumba miyoi khujok kharna lamlai maikei asibu chenthaba yaba thabak sing itat tatana chatharagli khulngakpagi mingda hekta changsilaklaga puba thangba ngamloidaba mongda senkhai chatharakpa red zone oiba mafam singda tengbang polam sing khaibagi thabak tawdaba nate hojik thokliba lanfam sida amana amagi mateng pangbinaba LKVBF na taramna okli adubu Kuki narco terrorism gi lanfam asibu sendong tanfam ohennaba kana gumana sinbigano hairi Amoromda haukiba July 13 gi nungthelda sabung khokda thokiba khut thoknabagi
थौदोक मरी लेना LKVVF की मरु ओइबा थौमिसिंगबु मरम चादना किहन खंगन खिबगी थबक मरी लेनबा सिंगना तौबिगनु थोकिबा थौदोक अदु LKVVF का करिगुंबा मरम अमतदा मरी लेनदे हारि